Yaikuma News tagi lokacharake Arambai Tengol Unit 23 Gari Mei Thaba Chenaba Mioi ani fagat panghamkre ngarang Arambai Tengol Unit 23 gi gari ama nambol foijing chaning lairembi ching manakta tire puncture oibadagi khamduna thanamba gari mei thadok lambada chenaba mioi ani faraga wakhal tamina khre hairi huranba ama Arambai Tengol gi thomi singna dandi pi khre UZ amadi gang khutpu singna miyam degi senkai thumkai toba thingnaba anti extortion cell ama semle IG Kaviv mamang chahi 2023 gi May 3 dagi Manipur da horakhiba irangi matung dagi irang asigi khudong chaba lawraga underground sing amadi local gi gang khutpu singna miyam dagi senkai thumkai gi thabak sing ka hena chatharak pa thengnare Masebu yangshinnaba amadi thingnaba Manipur police na khanaba anti extortion cell ama semle haina IGP intelligence ki thopuriba Kaviv na phongdokre ngasi paumi singa unaba amada Kaviv na makha na phongdokhibada hariba anti extortion cell asi ADGP law and order na luchingani amadi Jonel IGP singna cell sing asigi member oigani masigi mathakta national highway singda pochai puthok pusin tawriba trucks in loina na national highway si bungak senaba security force ki company taraga taruk deploy tawduna thamli haiki handak semliba anti extortion cell asi maru oina bazar manung institute kayada amadi lanai mioi kayada underground Kayana cell gi demand tausinba pi draga phone tawduna kauba amadi kihanba yumda grenade thamjinba amadi langsinba mi phaba punbagi thabak kaya hojik chatharagliba si thingnaba thabak police na paikhat kani haiki IGP na makha tana phongdokhibada sigumba miyamu kihanduna nam haduna cell thum khaibagi thabak chatharakpa kaya sina lamdam asigi submit loan gi thabak thoram kaya da ayet apan pi duna leire Mase pumnamak asi thingnanaba Manipur police na kanba thabak kaya lokhatnaba sem sari haibasi paumi singda phongdokhi separate administration tanbagi khongjang di handokpa leitri KUKI singna Manipur ge punba saktam thugaiduna KUKI singtagi oiba separate administration ama tanbagi khongjang asi nongmagi khongjang asi kansilakli masida KUKI MLA tarana su mapungfana Thaudang lauduna KUKI singdagi oiba separate administration ama thamnaba honari KUKI singna taliba separate administration asi housing mai pakpui khudam haibabu KUKI tariba mafam singda Manipur lengak ki karmachari sing amadi ekhoi gi lengak loi oiriba MLA minister sing fauba khongdaba fangdaduna leiriba sini masigi mayek singlaba khudam haibabu Tengnopal district ki manung channa leiriba more border town da KUKI nataba toba furup amatagi mioi singchang bathingre masida natana Churchanpur amadi Kangpokpina chingbada su KUKI nataba topa furup singchang mangamdre asidagi handoktuna national highway to Imphal Dimapur phauba chathok tasin tawba ngamdre aduna KUKI singna taliba separate administration asi phangriba phauba mukhoyi khongjang handokloi haiduna chap yungna leikre ingkhalagliba KUKI naha kaya thomjenuna maitegi mathakta lan haunabagi damak training na chingba tawbagi thabak chathakre maduna namduna KUKI singtagi oiba KUKI len ama semnabagi khongjang asi hanba leitana changsin gani haibagi ware phauba lokre haibasi Bharat lenga amadi Manipur lenga khangna ngasi phauba Manipur ge apunba saktam kaidina bathaba amata lokhattana leiriba si yamna lali housing Manipur ge ching ama tam animakta yamna maning tamna chathok chasin tawba ngamdana leiriba asi Manipur lenga ki khwaidagi chawba asoiba amani thawong asina Manipur gi ching amasung animakta lengak sasan gi thabak ningthina pangthokpa ngamdre lenga asi maningtagi oina leire haibadu takpani Manipur miyam gi di Manipur gi apun masaktam kai be yaroi yelhangai dagi leminarakli ba furup kunthraga manga rom asi Manipur gi apun mangamkhai singda leminagani haibasini maduna Manipur miyam na lawrakli ba Manipur gi apun masaktam thugai be yaroi haiba Singduna Manipur ge apun masaktam thugaina ba phongna hungnarakpa asida ngasi phawbada Bharat lengangna karigumba wahai ama phawba haidana leishiliba asi yamna lale Manipur da maitai gi lam Naga gi lam KUKI gi lam amadi maidai mangan gi lam haiba leite pumnamang Manipur lenga ki makhada leiba punba Manipur ni asiguma punba Manipur asi machet kaya thongna thugaina ba honariba asi mapandagi niyom kaina changsilaktuna Manipur da khunda leita tuna leishin khiba KUKI singni haiba asi khanglaba phawba Manipur lengangna lokhatpam thokpa thabak sing asi lokhatriba asi yamna lali pumnamak sing asigi mathakta housing Manipur da thokliba lan asi loishindana leiriba asina Manipur thugaibagi lan asi hena kansilakna bagi maram ama oigadawri Manipur lengangna hojik lawgadaba thodangdi Bharat lengakta taksinduna Manipur da thokliba lan asi loishina ba honagadabani masing amdriba phawba Manipur da ching tam animak tokhai na amana amada changthok changsin tawba ngamdana adumang leirakani masigi mahaina KUKI singna pamliba separate administration asi nongmagi mayek singba helakani haibasi Manipur lengangna khangfam thui maduda natana thokliba lal asi loishindana leiba tarabadi Manipur miyam asi mamingtagi oiba hingba
मियोइबगी हक मपुंग फाना मपी खरबा मसागी मरमदमदा लमजा सरा ओइदुना हिंगबा हाइबदु सोइदना तारकनी ओइरकदबा फिबम सिंग असिदा मणिपुर लेंगांगना खंगदुना हौजिक मणिपुर थोलिबा लान असि लोइसिनबा होनागदबनी मदु नत्रबदी कुकी सिंगना तालिबा सेपरेट एडमिनिस्ट्रेशन असि नोंमनोंमगी मयेक सेंगबा हेलकनी मदुना मणिपुर थुगाइनबा सिनबदा मंगजिल थाना चोंथोक्तुना होनरिबा कुकी एमएलए तरा असिसु मणिपुर लेंगांगना मखोइगी मथक्ता आइनगी ओइबा थबक लौखतुना मणिपुर थुगाइनबा होनबगी पिफम थोकपा चैराक अदु पिदुना मणिपुर कन्नबा होनफम थोई।